Welcome to MAHAO MAKHAL. MAHAO MAKHALna yengbiribasingbu taramna oksari ngasidi mayang ifamda ekoi Manipuri singna nungthilgi matamda chaga yam hauna chaba adugumba chapot habdi Kelichana do ngawbagi video uchage mayam miting taminasiko hawai manganse aina pung 3 tinge aduga ising glass masasin khatang hapaga morok ahum siga punna anirak kamani Hawai mangal se pressure cooker sida anirak kamlaba matungda makhum hangdok laga yengwada 80% mulle ko habdi pura bere bere lawge munbadi nate ba khatang kantak ti tawri ba ko si chap chare morok ahum se lawthok lani aduga morok ahum se ising khara hapaga mettoine ba horen machu phajana ba Kelichana hauno gidongta aina jinjili oil khara lawre masida methi maru jira maru tespata tilhau se mathang ngauminarani sugaiba singsi su hapchilani aduga punna ngauminarani mathangda aigi leijaba maruina kopi akangwase hapchilani aduga punna amuk ngauminarani mathangda chanam sugaiba chanam manau ahum nebako asise pangchau chawdi nate chanam sugaiba se hapchilani aduga amuk manam nungsiba tholko tamdu bongorani hing khajiktang hape machu khara amuk hapani punna ngawinarani mathangda phadigo maru jira maru takhaiba mathang hapani aduga ngahak ngawrani ngawraba matungda ngasai phutkiba manganda maduda yawkiba isingduga punna adum haijilani aduga ngawrani Banganse pura bere launa phutpadi nate dana ko sise chapcha doini aduga horen ising khajik hapaga mase dum khaga tholakpa matamda aduga ba ngaudoine ba sai phutpada sijina kiba ising do hajelaga mangan do ngaugidana adugi ising do kange hujik ngahak sum mai leithraga makhum khumjelaga ngaubasida sise kangasu mangan sidagi mafon khajik tholakpa adu oidri ko yam hena mangan sisu yam hen thotpa oidri aduna amuk akoina ngasai morok ina thitkani habdo morok metkani haikimdo ising khara hapaga morok se met le machu su lawrani ko morok sidagi angang ba sigi morok ka haimina gibe ising se sisna kangbo phawa mai leitharaga amu ngauraga thamani nga ngawra matungda makhumang doga hujik hakibe ising do amu habdi morok ka isinga to khaina giba ne khai giba do adugi ising do kangabra yengani kange ko khaga ngahak adum ngawba darkar oiri mangan che ko mai leitharaga ngawba chanaba changda hujik thum hapani thum haplo matungda ising khajik tang se amuk hapchilaga hawai mangan se Kelichana se ngawgige ising sina kangba phawba Hawai mangangi Kelichana thongba sidadi mai leithraga ising khajik hapaga lon base yam darkar tai ko thongba se yam darkar tai ai no jik hapchari do u morok akang bane bako phadigom atek ba hapani aduga amuk phadigom atek ko sidagi mahau amuk launa bane phadigom atek ko se hapa matungda minute makhai gumba makhung gupsilaga mai leithraga amuk thongani haitare ko ngawrani Padigom sidagi manam pumnamak laklani hujikti hujik Kelichana se ngawba loisille atekpa morok se khara hapchele aduga padigom atekpa sichu hapchele loire changang amaga nungthilgi matamda lockdown gi matamsida yumda horaga smain tha adi yam haurani adi yembiri basingbu thagatchari